ꯑꯩꯈꯣꯏꯅ ꯃꯥꯡꯕ ꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯗ period ꯁꯦ ꯁꯤ ꯃꯥꯡꯕ ꯅꯠꯇꯦ. See, we should be very proud of those 5 days of ours. Ngasay periods ki matangda ngasaydagi ngangakpada ngasaydagi ngangay se angang sing se aduki matik knowledge mayam ama loksalam lagani haina khalle loksale ko hana sungkhang khang daba hana sungta taru daba sumba ma leram gani sumba manungda sumba ma chelam gani kain khalu daba mayam ngasi khang ba fangam lani haina khalle khange ko kyam khange mayam khangaba khitang khangbra. Although I'm very proud today. I'm very proud for this moment. Ngasi yamna nungay ba mikup amane na thamjage gi maramdi aikoi gi matamdadi sumaina sigumba menstruation gi aikoina noi gi chahi oiringai matamda haitare class 9 10 8 9 10 7 8 9 10 ka ba matamda aikoi gi matamdu bawo dum sigi tabu se leiramme ba adubu laibak phabadi aigi ima se am kana dumaina dugumba amang aseng yam khaiba oiraktaba aigi babasu aduduna yamna adum decision making da yam bold oiba aigi mama ba se dumai oirakpagi yam kana adugi effective phangakte ko adubu mafam khara da chatlubada haitare adagi adum wari tabada mayam gi ko social issue mayam ama sigi matangda mayam ama thoklai ana sigi tabu mayam se leitabadi natte yam mayek seng na yam na darkest oiba kaino tabu mayam ama lei noidi yam laibak phabane na haige ngasi sumaina mafam asida dukimatik yamna bold oiba haitare ne ko sigumba event ama noigi menstruation gi matangda precaution lawgadaba aduga preventive measures mayam ama akhang hai mayam ama noigi mamangda la aga mayek seng na haibiri bangangbiri besen no yam thina laibak phabane masi na khoi thamoi de lokshallo na haige aigi site gi yamna menstruation sigi matangda yamna detail oina yamna kupna di haira gumge aduga sigi yam seng na harabadi yam kupna kesu knowledge leibus natte knowledge leiba haibabu aikoina mangba na laiba khoide period se si mangba natte. See, we should be very proud of those 5 days of ours. Akoigi numit mangani se we should be very proud of these days ko masibu akoina mina habde ani nupa nupi angang han makoina respect to han ba adugi matam duda moina regards to han ba sidi akoigi khutta leire mar habde akoina si tawringe metam sidang sai mayam na so haibigre yam maru ebedi yam hygiene yamna kenone hygienic oina leibasi ne maru ese hygienic oina leiraga di karamtana hangoiroi kanamtana tukacharoi kanamtana mange hairo na sail sina so hairamba sigi tabu se kaigino hai tabu mangi sengi leirami se kaigino haiba matamda thaina matamda di hygienic se yamna kanna oirakte hygienic haiba se yam kanna sigi idea se leirakte ba khuttoina hamba du tawada taw yam toy lekte du thaina di yamna su kai haini yam luna nana su leiram haita habdi mahik matai thoktana ngasai gi saba hingalakona maram oiranga sai sina hai gi basingse sigi reason myam se yamna achumba reason ne na ai thamjage adoga makhata na yam nungai ngasi gi event sida ibu part ama oina ba gi damakta special guest oina invite tawirakpa dukimatik proud oi harau jai aduga let's respect tan se khoi nupi mo ina ko nupa nupi angang han laitana khoi nupi mo ina societies da khoi gi mafam amam thamna ba khoi respect tan se le palaitana khoi nupi oina po ombagi khoi thongna handana haitare ne khoi gi apamba do khoi gi aim du da thongna laitana ningba handana changsan se haiba wahai sisu ngasi khoi gi ningol club na nupi ngakta ningol club na ningol ngakta na sinba event asigi khudong chaba se lawzaraga ai nupi singbo khitang empower tawzaramge. And thank you so much for inviting me in such wonderful event and looking forward to it. Thank you so much.